ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯐꯤ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯀꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯌꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯃꯁꯥꯒꯤ ꯄꯣꯠ ꯂꯩꯗꯕꯤꯗ ꯃꯥꯒꯤ ꯃꯃꯥꯒꯤ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯩꯊꯒꯦ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯋꯦ ꯍꯥꯏꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯗ ꯊꯋꯥꯏ ꯆꯪꯅ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯈꯣꯝꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ 300 ꯃꯌꯥꯝ ꯃꯤ ꯈꯣꯝꯃꯛꯄ ꯍꯥꯏ ꯏꯠꯁ ꯅꯣꯠ ꯑ ꯖꯣꯛ ꯕ꯭ꯔꯣ ꯐꯥꯒꯤ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 4-5ꯕꯨ ꯀꯔꯥꯏꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ 200-300 ꯃꯌꯥ ꯈꯣꯝꯃꯛꯄ ꯍꯥꯏꯁꯦ it's amazing